ꯁꯤꯅ ꯄꯥꯟ ꯏꯔꯣꯟꯕꯀꯣ ꯃꯌꯥꯝ ꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯆꯥꯛ ꯈꯤꯇꯪꯒ ꯍꯥꯞꯄꯤꯒꯦꯀꯣ ꯃꯌꯥꯝ ꯍꯥꯎꯃꯟꯗꯅ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯈꯔ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯕ꯭ꯔꯗꯔ ꯁꯤꯁꯇꯔ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅꯅ ꯈꯣꯏꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯉꯁꯤ ꯃꯨꯛꯕꯥꯡꯁꯤꯗꯤ ꯀꯩꯅꯣꯅꯦ ꯄꯥꯟ ꯏꯔꯣꯟꯕ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯉꯥ ꯑꯇꯥꯎꯕ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯄꯣꯔꯣꯝ ꯊꯣꯡꯕꯀꯣ ꯄꯣꯔꯣꯝ ꯊꯣꯡꯕ ꯍꯥꯏꯕꯁꯤ ꯄꯣꯔꯣꯝꯗꯣ ꯄꯨꯔꯥ ꯅꯩꯈꯥꯏꯔꯒ ꯇꯣꯏꯊꯣꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯒꯤ ꯁꯤꯗ ꯇꯨꯡꯅꯤꯡꯈꯣꯛ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯅ ꯁꯤꯕꯨꯗꯤ ꯏꯁꯤꯡꯅꯦ ꯁꯤꯗ ꯏꯁꯤꯡ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯍꯥꯟꯕꯩꯁꯦ ꯄꯣꯔꯣꯝ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯖꯤꯜꯂꯒꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯄꯥꯟ ꯏꯔꯣꯟꯕꯗꯨꯁꯨ ꯁꯤ ꯂꯩꯔꯦ ꯄꯣꯔꯣꯝ ꯊꯣꯡꯕꯁꯤꯗꯤ ꯃꯌꯥꯝ ꯍꯥꯎꯔꯦ ꯐꯥꯒꯤ ꯅꯠꯇꯦ ꯄꯣꯔꯣꯝ ꯊꯣꯡꯕꯁꯤ ꯌꯥꯝ ꯍꯥꯎꯔꯦ ꯁꯤꯅ ꯄꯥꯟ ꯏꯔꯣꯟꯕꯀꯣ ꯃꯣꯔꯣꯛ ꯈꯤꯇꯪ ꯋꯥꯠꯂꯦ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯁꯥꯕ ꯃꯌꯥꯝ ꯁꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯁꯦ ꯄꯥꯐꯣꯔꯁꯦ ꯋꯥꯠ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨ ꯐꯔꯦ ꯃꯣꯔꯣꯛꯁꯤꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯃꯌꯥꯝ ꯑꯗꯨ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝꯁꯤꯅ ꯄꯥꯟ ꯏꯔꯣꯟꯕ ꯋꯥꯕꯤ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯔꯨꯝ ꯄꯨꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯉꯥꯁꯤꯗꯤ ꯈꯔ ꯌꯦꯡ ꯆꯥꯗ꯭ꯔꯗꯤꯀꯣ ꯍꯥꯊꯨ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯉꯥꯁꯤꯗꯤ ꯍꯦꯛꯇ ꯃꯨꯟꯅ ꯌꯦꯡꯅ ꯆꯥꯗ꯭ꯔꯗꯤꯀꯣ ꯃꯁꯤ ꯕꯦꯔꯥꯅꯤ ꯄꯥꯟ ꯏꯔꯣꯟꯕꯁꯤ ꯍꯥꯎꯋꯤ ꯃꯌꯥꯝ ꯑꯩꯅ ꯁꯤ ꯆꯥꯔꯤꯁꯦ ꯑꯩꯅ ꯉꯍꯥꯟ ꯂꯨꯗ ꯀꯥꯏꯔꯛꯄ ꯉꯥꯗꯣ ꯑꯗꯨꯁꯤꯡꯗꯨꯅꯤꯀꯣ ꯃꯌꯥꯝ ꯄꯣꯔꯣꯝ ꯊꯣꯡꯕꯅ ꯕꯦꯁ ꯇꯥꯔꯦꯍꯦ
ꯌꯥꯗ꯭ꯔꯦ ꯄꯞꯄꯣꯁꯦ ꯍꯧꯖꯤꯛ ꯏꯪꯕ ꯃꯇꯝꯅꯤꯅ ꯌꯥꯝ ꯆꯥꯛ ꯌꯥꯎꯗ꯭ꯔꯦ ꯆꯥꯛ ꯈꯤꯇꯪꯒ ꯍꯥꯞꯄꯤꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯪꯒ ꯍꯥꯎꯃꯟꯗꯅ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯈꯔ ꯆꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯥꯟ ꯏꯔꯣꯟꯕꯁꯦ ꯌꯥꯔꯦ ꯑꯣꯀꯦ ꯇꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯌꯥꯝ ꯂꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯁꯥꯎꯕꯤ ꯌꯥꯗ꯭ꯔꯦꯍꯦ ꯂꯥꯡꯕ ꯍꯥꯏꯕꯗꯤ ꯁꯤꯗ ꯉꯥꯅꯨ ꯌꯦꯟ ꯀꯩꯀꯥꯁꯨ ꯂꯣꯏꯕ ꯑꯗꯒꯤ ꯌꯨꯝꯁꯨ ꯑꯩꯈꯣꯏꯗꯤ ꯂꯣꯏ ꯊꯪꯅꯩꯌꯦꯕꯀꯣ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯍꯌꯦꯡꯋꯥꯏ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯐꯖꯅ ꯇꯧꯔꯛꯇꯧꯋꯦ ꯍꯧꯗꯣꯡꯉꯣ ꯍꯨꯏ ꯃꯈꯣꯜꯂꯣ ꯑꯗꯒꯤ ꯒꯥꯔꯤ ꯃꯈꯣꯜꯂꯣ ꯀꯪꯉꯥ ꯃꯈꯣꯜꯂꯣ ꯂꯣꯏ ꯁꯨꯔꯦ ꯑꯗꯨꯅ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯅꯍꯥꯟ ꯄꯣꯔꯣꯝ ꯃꯆꯥꯅꯦꯕꯀꯣ ꯅꯍꯥꯟ ꯂꯨꯗ ꯆꯪꯉꯦ ꯑꯩꯅ ꯈꯪꯕꯗꯣ ꯂꯤꯟ ꯑꯣꯏꯔꯕ ꯑꯣꯏꯅ ꯃꯀꯣꯛꯇꯤ ꯌꯥꯎꯗ꯭ꯔꯦ ꯃꯥ ꯁꯨꯃꯥꯏꯅ ꯀꯦꯝ ꯀꯦꯝ ꯂꯥꯎꯒꯗꯕꯅꯦꯕ ꯄꯥꯟ ꯏꯔꯣꯟꯕꯗ ꯈꯤꯇꯪ ꯍꯥꯞꯄꯣ ꯁꯤ ꯍꯥꯞꯄꯣ ꯈꯤꯇꯪꯒ ꯌꯥꯔꯦ ꯄꯥꯟ ꯏꯔꯣꯟꯕꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯑꯩꯅ ꯏꯔꯣꯟꯕꯅꯦꯕꯀꯣ ꯄꯥꯟ ꯏꯔꯣꯟꯕꯗꯤ ꯃꯔꯨ ꯌꯨꯋꯦ ꯃꯌꯥꯝ ꯆꯥꯎꯕꯅꯦ ꯃꯌꯥꯝ ꯀꯣꯕꯤꯁꯦ ꯅꯍꯥꯟ ꯑꯩꯅ ꯂꯨꯗ ꯆꯪꯕꯗ ꯑꯗꯨꯅꯦꯕꯀꯣ
ꯂꯐꯣꯏꯁꯦ ꯈꯤꯇꯪ ꯊꯤꯠ ꯂꯥꯎꯋꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯅꯅꯥꯎ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯑꯃꯃꯝꯗ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯕꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ